Tem se hayroidra, hayrorai. Hai ma'am, I am video no bomb puraga lakchare aduga hojikse ai Tarpon Aloiba nimitki Tarpon Aloiba nimit chatoine bako hoi manabi moi apandogui mayumda ado eminas makha tana imanabi singju laktri bako isum lesana loina ngaina leire Lauti Con mà nụ sao rất lâu đi chị đi Ngay Thôi heo chiếc Tôi mèo châu đấy Tôi Như thế là sao bị gom tao u để lặng là dream mà Tại sao biết làm lạc chứ bỏ Cây nó chứ bỏ Thang cơ ta Thang Chamapaga mi leramdabani ko ama thabak yawsanbagi ko adugi sinju nene oi mama ama kanam laknadre ko ahal lamanju khara laknadre adugi akhoina sumjawbire aduga sinju chebe sarukse igi tara mareba dati hoen sinju jaba mi singdo kudombi do loin talalage ko hawmanina Adu matungda ma'am imanabi mi laknaba hawrena ko imanabi ama cha lonbagi ma changreba ko mapana thabak jawrambadagi ko aduga mi su tap lak hawrabanina cha su londaba yadena ko adugi didi mathang sum yengasiba ko coi thầy cha luôn đi chị thôi Sana video đâu mà vậy video đâu không sâu đấy
ꯇꯦꯝꯁꯦ ꯍꯩꯔꯣꯏꯗ꯭ꯔꯥ ꯍꯩꯔꯣꯔ ꯑꯩ ꯆꯦ ꯐꯖꯔꯝꯕꯤ ꯁꯤꯡꯖꯨꯒꯤ ꯁꯣꯏ ꯆꯦ ꯐꯖꯔꯝꯕꯤ ꯁꯤꯡꯖꯨ ꯁꯣꯏꯕ ꯂꯣꯏꯅ ꯆꯪꯉꯛꯑꯦ ꯍꯧꯖꯤꯛ ꯆꯣ ꯀꯅꯥꯅꯣ ꯍꯧꯖꯤꯛꯕꯣ ꯆꯥꯛ ꯅꯪꯕ ꯂꯣꯏꯔꯝꯃꯦ ꯑꯩꯅ ꯁꯤꯡꯖꯨ ꯀꯩꯅꯣ ꯇꯧ ꯂꯣꯏꯔꯦ ꯆꯪꯉꯛꯄꯗ 이만한 분들이 그냥 와이드는 마수 라네 ꯑꯗꯨꯒ ꯁꯤꯡꯖꯨ ꯁꯦꯝꯃꯟꯒꯤꯅ ꯈꯨꯠꯇꯨ ꯄꯠꯊꯔꯦꯀꯣ ꯑꯩꯅ ꯅꯅꯥꯎꯗ ꯚꯤꯗꯤꯑꯣ ꯑꯝꯇ ꯂꯧꯕꯤꯔꯣ ꯃꯌꯥꯝ ꯃꯄꯥꯟꯗ ꯏꯁꯩ ꯁꯛꯄꯗꯨꯒꯤ ꯍꯥꯏ ꯃꯥꯅ ꯂꯧꯔꯛꯏꯕ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯨ ꯑꯩ ꯀꯣꯛꯐꯝꯁꯦ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯤꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯗ ꯆꯥꯛ ꯆꯥꯅꯕ ꯇꯧꯅꯔꯦ ꯑꯗꯨꯒ ꯆꯥꯛ ꯆꯥꯔꯝꯗꯥꯏ ꯈꯨꯂꯥꯡꯁꯤꯗꯤꯀꯣ ꯉꯥ ꯕꯖꯥꯔꯅ ꯀꯩꯍꯦꯟꯕ ꯌꯥꯄꯣꯟꯇꯦ ꯆꯥꯅꯔꯦ ꯃꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯜꯂꯛꯑꯦ ꯅꯣꯡꯁꯨ ꯆꯨꯔꯛꯑꯦ ꯑꯗꯨꯅ ꯆꯥ ꯂꯣꯏꯕꯒ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯒ ꯍꯤꯟꯖꯥꯡ ꯂꯣꯏꯅ ꯍꯥꯎꯋꯦ ꯍꯤꯟꯖꯥꯡ ꯑꯃꯠꯇ ꯁꯣꯏꯗꯦ ꯑꯩꯁꯦ ꯄꯀꯧꯔꯥ ꯆꯥꯗꯕꯃꯤꯅꯦꯕꯀꯣ ꯉꯁꯤꯗꯤ ꯄꯀꯧꯔꯥꯒ ꯆꯥꯔꯒ ꯂꯥꯛꯑꯕꯅꯦ ꯍꯥꯎꯃꯟꯒꯤꯅ ꯑꯗꯣ ꯂꯥꯡꯒ ꯁꯤꯖꯔꯤ ꯑꯩꯉꯣꯟꯗ ꯀꯟꯖꯅꯨ ꯐꯤꯅ ꯀꯟꯕ ꯅꯥꯕ ꯅꯥꯁꯤꯖꯔꯤ ꯈꯨꯠꯇ ꯇꯧꯅ ꯉꯁꯤ ꯂꯥꯡꯅ ꯂꯣꯏꯔꯦ ꯑꯗꯨ ꯃꯌꯥꯝ ꯇꯄꯣꯟꯗꯒꯤ ꯍꯜꯂꯛꯅ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯇꯨꯝꯃꯨꯔꯗꯤ ꯍꯧꯒꯠꯂꯒ ꯉꯥ ꯌꯣꯟꯕ ꯂꯥꯛꯑꯦꯕꯀꯣ ꯁꯟꯗꯥꯒꯤ ꯑꯗꯨꯒ ꯀꯀꯥ ꯑꯃꯅ ꯑꯗꯨꯒ ꯕꯥꯎꯅꯤ ꯁꯤꯁꯦ ꯀꯦꯖꯤ ꯑꯃꯒ 700 ꯒ꯭ꯔꯥꯝ ꯂꯨꯝꯃꯦ ꯑꯗꯣ ꯁꯤꯒ 140ꯗ ꯂꯧꯍꯧꯔꯦꯕ ꯂꯣꯀꯦꯜꯅꯤ ꯑꯗꯣ ꯍꯥꯎꯔꯅꯤ ꯆꯥꯕꯗ ꯃꯀꯣꯛꯀꯁꯦ ꯆꯥꯎꯋꯦ ꯌꯥꯝꯅ